ꯏꯔꯩꯆꯥꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯁꯦꯛꯃꯥꯏꯗ ꯂꯩꯖꯔꯦ ꯑꯗꯣ ꯑꯩꯒꯤ ꯋꯥꯐꯝ ꯊꯝꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯅꯥꯛꯇ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕꯤ ꯀꯂꯝꯂꯤꯁ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥ ꯃꯨꯇꯨꯝ ꯁꯥꯟꯇꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯁꯤꯜꯂꯒ ꯂꯩꯔꯦ ꯑꯗꯣ ꯃꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯈꯤꯇꯪ ꯑꯩꯒꯤ ꯖꯔꯅꯤꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯆꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯃꯃꯥꯗꯒꯤ ꯑꯌꯥꯝꯕꯁꯨ ꯑꯩꯅ ꯂꯧꯖꯔꯤ ꯑꯗꯨꯒ ꯃꯤꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯃꯃꯥꯅ ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯑꯗꯨꯒꯤ ꯑꯩꯒꯤ ꯅꯥꯛꯇꯁꯨ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃꯁꯨ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯒꯤ ꯖꯔꯅꯤꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯉꯁꯤꯁꯦ ꯃꯤꯌꯥꯝꯗ ꯆꯌꯦꯠꯅꯕ ꯆꯃꯝꯅꯕ ꯋꯥꯐꯝ ꯈꯔ ꯂꯩ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯃꯌꯦꯛ ꯁꯦꯡꯅ ꯋꯥꯐꯝ ꯈꯔꯁꯨ ꯁꯦꯡꯗꯣꯛꯆꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯨꯇꯨꯝ ꯁꯥꯟꯇꯤꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯏꯆꯥ ꯅꯨꯄꯥ ꯃꯥꯂꯦꯝ ꯊꯣꯉꯥꯝꯅ ꯗꯦꯜꯂꯤꯗꯒꯤ ꯈꯣꯡꯆꯠ ꯁꯥꯡꯉꯕ ꯈꯣꯡꯆꯠ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯛꯃꯥꯏꯒꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯐꯝꯁꯤꯗ ꯊꯨꯡꯉꯒ ꯂꯩꯖꯔꯤꯕ ꯏꯆꯥ ꯅꯨꯄꯥꯁꯤ ꯚꯤꯗꯤꯑꯣꯗ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯃꯌꯥꯝꯗ ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯔꯥꯟꯕ ꯋꯥꯐꯝꯗ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯑꯗꯥ ꯇꯧꯈ꯭ꯔꯦ ꯁꯟꯗꯣꯛꯄꯤꯔꯤꯕ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯌꯥꯝꯅ ꯁꯦꯡꯉꯕ ꯋꯥꯐꯝꯗ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯖꯔꯤ ꯃꯗꯨꯗꯤ ꯏꯆꯥ ꯃꯥꯂꯦꯝ ꯊꯣꯉꯥꯝ ꯍꯥꯏꯔꯤꯕ ꯁꯦꯛꯃꯥꯏꯒꯤ ꯑꯋꯥꯡ ꯃꯥꯏꯀꯩꯁꯤꯗ ꯑꯋꯥꯡ ꯊꯪꯕ ꯁꯦꯛꯃꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯁꯤꯗꯩꯁꯤꯗ ꯍꯣꯝ ꯁ꯭ꯇꯦ ꯑꯃꯗ ꯃꯥꯁꯤ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯑꯣꯛꯄꯤꯗꯨꯅ ꯐꯖꯅ ꯂꯩꯔꯤ ꯍꯌꯦꯡ ꯑꯁꯤ ꯄꯨꯡ 10ꯗꯒꯤꯅ 11 ꯐꯥꯎꯕꯁꯤ ꯏꯃꯥ ꯃꯩꯔꯥ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯔꯤꯁꯤꯞꯁꯟ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯨꯗꯒꯤ ꯁꯥꯡꯉꯕ ꯖꯔꯅꯤ ꯑꯁꯤ ꯃꯥ ꯁꯥꯏꯀꯜ ꯊꯧꯔꯒ ꯀꯪꯂꯥꯗ ꯏꯕꯨꯙꯧ ꯈꯣꯏꯔꯝꯕ ꯂꯥꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯖꯔꯅꯤ ꯁꯦꯛꯃꯥꯏꯗꯒꯤꯅ ꯀꯪꯂꯥ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯏꯆꯥ ꯅꯨꯄꯥ ꯃꯥꯂꯦꯝ ꯊꯣꯉꯥꯝꯅ ꯁꯥꯟꯇꯤꯒꯤ ꯈꯣꯡꯆꯠ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯋꯥꯔꯤꯕ ꯈꯠꯅ ꯆꯩꯅꯕꯒꯤ ꯏꯍꯧ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯕ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯕ नायꯗ꯭ꯔꯕ ꯆꯍꯤ 2ꯒ ꯊꯥ 9-10 ꯁꯨꯖꯜꯂꯛꯄ ꯄꯣꯠ ꯑꯁꯦ ꯃꯁꯤ ꯏꯪꯊ ꯇꯞꯊꯅꯕꯒꯤꯗꯃꯛꯇ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯑꯁꯦ ꯀꯣꯛꯊꯣꯡ ꯅꯥꯗꯨꯅ ꯄꯨꯖꯔꯛꯄꯅꯤ ꯄꯨꯖꯔꯛꯂꯤꯕ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯑꯁꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯆꯥꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯣꯛꯍꯟꯕꯤꯕ ꯑꯣꯏꯅ ꯏꯆꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯒꯅꯤ ꯍꯥꯏꯕꯁꯨ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯂꯣꯛꯆꯔꯤ सिगा लोइना कंगलाद इबुदौ खोरम चंग मतमदा माइगई 10दगी तिल्लिबा इम्फाल ख्वाइरमल कैथेन असिदा लरिबा इमा मयाम अमदि इचिलिना ख्वाइ खिबिक पुनमंगना इसाबु तरामना ओपिदुना शांति की पाउजिल से मपुंग फाना संदोकपियो हाइदुना इमाम तुम शांति अहाना खुरुमजरी हाइना मियाम दा हाइजरी सिगा लोइना इसा मालेम थोंगामदा आइना वाफम अमतन हंगचबदा इचाना लापब लमदुदगी नहाना लापद वारमगदबा नहाना लाप मतमदा अवा नुंगाई थेंगनरमगदबा वाफम मयाम अदो लैबाग मियामदा नहाना मयेक सेंगना थंबिनबसु अयाना निसिंजरी अदुगा लोइना मणिपुरदा ngasi तंगदु लैतादबा ngasi फावबदा तंगदु लैताबा ngamdraba इरमदम मसिगी दमक्ता नहाना ओइरैबा फिबम मसिदा नहापु तापी तंबिबा ngamba ahal laman mayambu nahana khurumjaraga ahal mayamna kari takpigedagi kari haibigedagi aina ima laibaki damda kari tawjogi haiduna nahana hangatjari haraga maduni paukhum madu amukka hanna poktongda thongatpiyo duga loina na waraba ngasigi manipurgi akoibada leiriba iraicha mayam loiji loyada leiriba mayamna अचोके मति वारबा अमुक सरकार असिना अमुक हंजल हलनी मयुम दमु हंजल्ली हन अमु अतैना हंजन म यादेना ग्रुप अममुक थमगनी हंजल्लीबा मी सिंदुदा अमु नोंमै कापसलगा बोम कापसल अमु तंगहायरकनी असिबु लैबाक अमगी ngai laingak mapu sing adu kadai da chatkhrabaगे haiba wafam asini ngatagi akoigi governor na ga i hojik governor kaidawri si matang asum haina aikoina अवाबदना खमदेंगबा असिदा अवाबे मथक्ता अवाबा तौरगा मैतै सोसाइटी वा सुक यामना वाहन बसे इचा मालेम थोंगामना असिगी मतुंग अनि सुबे स्टेप होइना अमुक्तंग तत्पीरगा वारबा इरेचा मयाम सिबो अमुक्तंग सक्का उनबियो हाइबा वाफम सु इचा मालेम मफमदा इमाना थमजरी अदुगा अरानबा पाउना प्रजा मियामबु ओना तैना लंबी पुबीबसिदी
ꯐꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯑꯃ ꯑꯩꯅ ꯊꯝꯖꯔꯤ ꯑꯆꯨꯝꯕ ꯍꯥꯏꯕ ꯑꯐꯕ ꯍꯥꯏꯕ ꯂꯝꯕꯤꯗꯨꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯤꯡꯃꯤꯟꯅꯁꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯏꯔꯩꯆꯥ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯃꯥ ꯑꯗꯣ ꯑꯩꯒꯤ ꯋꯥꯐꯝ ꯊꯝꯗ꯭ꯔꯤꯉꯩꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯄꯤ ꯑꯗꯣ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯈꯤꯇꯪ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯌꯥꯝꯗ ꯈꯤꯇꯪ ꯋꯥꯐꯝ ꯈꯔꯁꯨ ꯊꯝꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯏꯔꯩꯆꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯉꯁꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯃꯥꯂꯦꯝ ꯗꯦꯜꯂꯤꯗꯒꯤ ꯁ꯭ꯇꯥꯔꯇꯤꯡ ꯄꯣꯏꯟ ꯍꯧꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯛꯃꯥꯏ ꯂꯥꯁꯇꯤ ꯌꯧꯗ꯭ꯔꯤ ꯍꯌꯦꯡ ꯀꯪꯂꯥꯐꯥꯎ ꯌꯧꯁꯟꯒꯅꯤ ꯑꯗꯣ ꯉꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯦꯛꯃꯥꯏꯗ ꯃꯥ ꯍꯣꯜ ꯇꯧꯔꯒ ꯁꯦꯛꯃꯥꯏꯒꯤ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯃꯥꯕꯨ ꯌꯥꯝ ꯐꯖꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅ ꯃꯥꯕꯨ ꯔꯤꯁꯤꯞ ꯇꯧꯕꯤꯔꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯦꯛꯃꯥꯏꯗ ꯍꯣꯜ ꯇꯧꯔꯒ ꯉꯁꯤ ꯅꯥꯏꯠꯁꯤꯃ ꯍꯣꯜ ꯇꯧꯔꯒ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤ ꯁꯦꯛꯃꯥꯏꯗ ꯃꯌꯥꯝꯅ ꯃꯥꯒꯤ ꯔꯤꯁꯤꯞꯁꯟ ꯑꯃ ꯇꯧꯔꯒ ꯁꯦꯛꯃꯥꯏꯗꯒꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥ ꯐꯥꯎꯕ ꯏꯕꯨꯙꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯒ ꯂꯥꯏ ꯈꯣꯏꯔꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯃꯐꯝꯗꯨ ꯌꯧꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯊꯧꯅꯤꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯃꯐꯝꯗꯨ ꯌꯧꯔꯒ ꯄꯥꯡꯊꯣꯛꯀꯅꯤꯅ ꯁꯤꯒꯤ ꯂꯩꯔꯤꯕ ꯁꯦꯛꯃꯥꯏꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝꯅꯁꯨ ꯁꯤꯟꯕꯤ ꯁꯥꯕꯤꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯑꯩ ꯌꯥꯝꯅ ꯈꯪꯖꯕꯁꯨ ꯅꯠꯇꯦ ꯍꯩꯖꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣই ꯌꯥꯝ ꯆꯝꯅ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯃꯄꯥꯟ ꯂꯝꯗ ꯂꯩꯖꯕ ꯁꯤꯐꯥꯏ ꯃꯆꯥ ꯑꯃ ꯍꯥꯏꯖ ꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯁꯦꯡꯅ ꯑꯩꯈꯣꯏ ꯃꯁꯤꯗ ꯈꯪꯉꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯩꯇꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯅꯛꯅꯕ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯔꯨꯞ ꯑꯩꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯏꯊꯛ ꯊꯣꯡꯕ ꯑꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯇꯁꯦꯡꯅ ꯑꯩ ꯀꯩꯁꯨ ꯈꯪꯖꯗꯦ ꯍꯩꯖꯗꯦ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯑꯩꯈꯣই ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯛꯑꯦ ꯆꯍꯤ 10 ꯁꯨꯖꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯕꯨ ꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕ ꯃꯌꯥꯝ ꯑꯩꯅ ꯁꯨꯝ ꯎꯖꯔꯛꯄꯗ ꯃꯄꯥꯟ ꯂꯝꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯥꯎꯈꯠꯄꯒꯤ ꯂꯝꯗꯗꯤ ꯑꯗꯨꯝ ꯃꯥꯡꯖꯤꯟ ꯊꯥꯕꯤꯔꯤ ꯑꯗꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯆꯥꯎꯈꯠꯄꯗꯤ ꯂꯥꯏꯔꯗꯅ ꯁꯨꯝ ꯃꯅꯤꯡ ꯍꯜꯂꯛꯄꯒꯤ ꯐꯤꯕꯝꯗ ꯁꯨꯝ ꯂꯩꯕꯗꯨꯝꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯩ ꯑꯗꯨꯕꯨ ꯑꯩ ꯈꯛꯇꯅ ꯎꯕꯗ ꯅꯠꯇꯦ ꯃꯁꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅꯁꯨ ꯎꯕꯤꯔꯝꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯁꯦꯡꯅ ꯑꯩꯈꯣꯏꯗꯒꯤꯁꯨ ꯍꯦꯟꯅ ꯈꯪꯉꯕ ꯍꯩꯔꯕ ꯄ꯭ꯔꯖꯥ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯁꯨꯝꯗ ꯈꯛꯀꯤ ꯑꯩꯅ ꯐꯤꯖꯤꯀꯦꯜꯂꯤ ꯏꯁꯥꯅ ꯆꯠꯂꯒ ꯊꯦꯡꯅꯔꯛꯄ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯅꯤꯡ ꯍꯜꯂꯦ ꯃꯃꯥꯡ ꯆꯠꯂꯦ ꯅꯠꯇ꯭ꯔꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯁꯨꯝ ꯒ꯭ꯔꯥꯎꯟꯂꯤ ꯐꯤꯖꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯅ ꯎꯖꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣই ꯁꯨꯝ ꯈꯔ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎ ꯃꯥꯂꯦꯝꯅ ꯉꯁꯤ ꯗꯤꯜꯂꯤꯗꯒꯤ ꯇꯝꯅ ꯂꯥꯛꯑꯒ ꯉꯁꯤ ꯁꯦꯛꯃꯥꯏꯗ ꯍꯧꯖꯤꯛ ꯊꯨꯡꯂꯔꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯍꯌꯦꯡ ꯁꯦꯛꯃꯥꯏꯗꯒꯤ ꯄꯨꯡ 10ꯗꯒꯤ ꯄꯨꯡ 10 ꯃꯈꯥꯗꯒꯤ ꯃꯥ ꯀꯪꯂꯥ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯃꯔꯛꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯃꯌꯥꯝꯅ ꯃꯥꯂꯦꯝꯕꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯕꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕꯤꯕ ꯑꯗꯒꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯥꯕꯨ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕ ꯍꯦꯟꯅ ꯃꯥꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯆꯠꯂꯨꯕ ꯃꯇꯝ ꯑꯁꯨꯛ ꯁꯥꯡꯕ ꯂꯤꯁꯥꯡꯁꯤꯡ ꯆꯠꯂꯨꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯋꯥꯔꯛꯈꯤꯕ ꯑꯗꯒꯤ ꯃꯥꯅ ꯇꯨꯝꯃꯛꯇꯕ ꯆꯥꯔꯛꯇꯕ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯀꯥꯎꯊꯣꯛꯅꯕ ꯑꯩꯈꯣꯏ ꯏꯔꯩꯆꯥ ꯃꯌꯥꯝꯅꯁꯨ ꯃꯥꯕꯨ ꯁꯦꯛꯃꯥꯏꯗꯒꯤꯅ ꯀꯪꯂꯥ ꯐꯥꯎꯕ ꯂꯥꯛꯄ ꯂꯝꯕꯤꯁꯤꯗ ꯃꯥꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯣꯛꯄꯤꯔꯒ ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯃꯥꯕꯨ ꯑꯣꯛꯄꯤꯔꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯁꯦꯡꯅ ꯑꯩꯈꯣꯏꯁꯨ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀꯟꯗꯤꯁꯟꯁꯤꯗ ꯑꯩꯈꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯌꯥꯝꯅ ꯋꯥꯏ ꯑꯩꯈꯣꯏ ꯐꯅ ꯇꯣꯂꯣꯞ ꯃꯆꯥ ꯑꯃ ꯆꯥꯖꯔꯒꯁꯨ ꯐꯪꯉꯤꯕ ꯇꯣꯂꯣꯞꯁꯦ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯗ ꯌꯥꯗꯦ ꯑꯗꯒꯤ ꯄꯨꯝꯅꯃꯛ ꯁꯃꯥꯖꯁꯤꯗ ꯍꯤꯡꯗ ꯌꯥꯗꯕꯅꯤꯅ ꯆꯥꯎꯈꯠꯅꯕꯁꯨ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯆꯥꯗꯕ ꯌꯥꯗꯦ ꯁꯦꯠꯇꯕ ꯌꯥꯗꯦ ꯄꯨꯝꯅꯃꯛꯁꯦ ꯌꯦꯡꯉꯒ ꯇꯣꯂꯣꯞ ꯃꯆꯥ ꯑꯃ ꯐꯅ ꯆꯥꯖꯔꯒꯁꯨ ꯑꯩꯈꯣꯏ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯑꯩꯈꯣই ꯌꯥꯝ ꯋꯥꯏ ꯊꯃꯣꯏ ꯋꯥꯏ ꯋꯥꯈꯜ ꯋꯥꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯂꯩꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯁꯦꯡꯅ ꯈꯜꯂꯨꯕꯗ ꯌꯥꯝ ꯋꯥꯏ ꯑꯩꯈꯣꯏ ꯍꯩꯇ꯭ꯔꯒꯁꯨ ꯈꯪꯗ꯭ꯔꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯍꯧꯔꯛꯏꯕ ꯇꯨꯡꯒꯤ ꯏꯆꯥꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯅꯤꯄꯨꯔꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯕꯟ ꯑꯗꯒꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯁ꯭ꯀꯨꯜ ꯂꯦꯞꯄ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ
ꯇꯦꯟꯁꯟ ꯑꯃ ꯑꯗꯨꯝ ꯂꯩꯖꯩ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯅꯥꯎ ꯊꯣꯉꯥꯝꯅ ꯉꯁꯤ ꯗꯤꯜꯂꯤꯗꯒꯤ ꯇꯝꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯐꯥꯎꯔꯒ ꯂꯥꯛꯏꯕ ꯂꯝꯕꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯑꯩꯅ ꯄꯜꯂꯨꯗ꯭ꯔꯒꯁꯨ ꯃꯤꯌꯥꯝꯗꯀꯣ ꯑꯗꯨꯝ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯁꯦꯡꯅ ꯃꯁꯤꯃꯛꯀꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯃꯟꯕꯗꯒꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯒ ꯎꯅꯒꯦꯅ ꯂꯥꯛꯄꯅꯤ ꯇꯁꯦꯡꯅ ꯑꯩ ꯃꯥꯒꯁꯨ ꯍꯥꯟꯅ ꯈꯪꯅꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯦꯡꯅ ꯃꯥ ꯂꯥꯏꯚꯇ ꯊꯥꯔꯛꯏ ꯑꯗꯩ ꯐꯦꯁꯕꯨꯛꯇ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯗꯦꯜꯂꯤꯗꯒꯤ ꯖꯔꯅꯤ ꯂꯥꯛꯄ ꯍꯧꯔꯦ ꯍꯥꯏꯕꯁꯦ ꯀꯥꯏ ꯀꯥꯏꯗ ꯍꯣꯜ ꯇꯧꯔꯤ ꯀꯥꯏ ꯀꯥꯏꯗ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯗꯤ ꯈꯪꯖꯔꯦ ꯑꯗꯨꯕꯨ ꯇꯧꯕꯗꯕꯨ ꯉꯁꯤ ꯏꯁꯥꯅ ꯑꯝꯇꯪꯗꯤ ꯎꯅꯔꯨꯒꯦ ꯑꯩꯈꯣꯏ ꯑꯁꯨꯛ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯇꯟꯖꯥꯁꯤꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤꯒꯤ ꯃꯦꯁꯦꯖ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯖꯔꯅꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯁꯦꯖ ꯑꯃ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯄꯤꯕꯁꯦ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯃꯟꯗꯅ ꯁꯥꯟꯇꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯎꯅꯒꯦꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯈꯪꯗꯦ ꯃꯈꯥ ꯇꯥꯕꯗꯤ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯑꯣꯏꯔꯛꯈꯤꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯁꯦ ꯈꯪꯗꯦ ꯌꯥꯝꯅ ꯐꯍꯟꯅꯤꯡꯉꯤ ꯑꯐꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯐꯕ ꯑꯆꯨꯝꯕ ꯌꯥꯝꯅ ꯇꯁꯦꯡꯕ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯍꯩꯖꯗ꯭ꯔꯒꯁꯨ ꯑꯩꯅ ꯍꯩꯖꯔꯤꯕ ꯈꯔ ꯑꯩꯅ ꯈꯪꯖꯔꯤꯕ ꯈꯔꯁꯦ ꯁꯤꯅ ꯇꯁꯦꯡꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯉꯒ ꯑꯐꯕ ꯑꯆꯨꯝꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯣꯔꯛꯄꯗ ꯌꯥꯝ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯊꯧꯗꯥꯡꯅꯤ ꯑꯗꯨꯅ ꯑꯐꯕ ꯑꯆꯨꯝꯕ ꯍꯥꯏꯕꯁꯦ ꯆꯠꯄ ꯃꯇꯝ ꯌꯧꯔꯦ ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯦꯡꯕ ꯍꯥꯏꯇꯥꯔꯦ ꯑꯆꯨꯝꯕ ꯆꯠꯄ ꯃꯇꯝ ꯌꯧꯔꯦꯅ ꯍꯥꯏꯖꯅꯤꯡꯉꯤꯕ ꯍꯥꯏꯕꯗꯤ ꯑꯦꯅꯤ ꯗꯤꯄꯥꯔꯠꯃꯦꯟ ꯈꯪꯗꯦ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯊꯥꯟ ꯈꯪꯗꯦ ꯑꯦꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡ ꯗ꯭ꯔꯃꯥ ꯇꯧꯕ ꯅꯠꯇꯕ ꯑꯆꯨꯝꯕꯅ ꯃꯥꯡ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯋꯥꯔꯤꯕ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯦ ꯁꯣꯊꯍꯧꯔꯤꯕꯁꯦ ꯑꯃꯨꯛꯇꯪ ꯆꯨꯝꯊꯣꯛꯃꯤꯟꯅꯔꯒ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯒ ꯑꯃꯨꯛꯇꯪ ꯆꯨꯝꯊꯣꯛꯅꯤꯡꯉꯤ ꯁꯤꯗ ꯑꯩꯈꯣꯏꯁꯨ ꯉꯝꯕ ꯉꯝꯗꯕ ꯍꯩꯕ ꯍꯩꯇꯕ ꯑꯩꯈꯣꯏꯒꯤꯁꯨ ꯊꯧꯗꯥꯡ ꯑꯗꯨꯝ ꯌꯥꯎꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯆꯨꯝꯕ ꯆꯠꯄꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨم ꯀꯩ ꯍꯥꯏꯇꯥꯔे ꯑꯗꯨꯝ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤꯗ ꯑꯗꯨꯝ ꯁꯝꯖꯤꯟꯖꯔꯒꯦ ꯑꯆꯨꯝꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯆꯠꯁꯨ ꯆꯠꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯂꯨꯆꯤꯡꯕꯤꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯨ ꯃꯌꯥꯝ ꯊꯣꯛꯂꯛꯏ ꯑꯗꯣ ꯃꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯑꯩꯈꯣꯏꯁꯨ ꯑꯆꯨꯝꯕ ꯆꯠꯅꯤꯡꯉꯤ ꯑꯐꯕ ꯄꯥꯝꯃꯤ ꯍꯧꯔꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯔꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯉꯩꯁꯨ ꯑꯐꯕ ꯇꯝꯕꯤꯔꯝꯕ ꯑꯐꯕ ꯇꯥꯛꯄꯤꯔꯝꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯈꯛꯇꯅ ꯃꯤ ꯅꯠꯇꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯍꯩꯔꯒꯁꯨ ꯉꯁꯤ ꯂꯥꯏꯁꯨ ꯈꯪꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯕु ꯂꯥꯏꯔꯤꯛ ꯍꯩꯕ ꯈꯛꯇꯅꯁꯨ ꯃꯤ ꯑꯐꯕꯅꯦ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯖꯅꯤꯡꯗꯦ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯩꯇꯕ ꯍꯥꯏꯕꯁꯦ ꯃꯤ ꯑꯃꯒꯤ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯃꯗꯨꯅ ꯃꯤꯗꯨꯒꯤ ꯃꯒꯨꯟ ꯉꯥꯛꯅ ꯆꯠꯄ ꯉꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠꯇꯨꯅ ꯃꯤ ꯑꯃꯒꯤ ꯃꯥꯒꯤ ꯃꯁꯛ ꯇꯥꯛꯄ ꯉꯝꯃꯤꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯤ ꯀꯩ ꯍꯥꯏꯕꯅꯤ ꯃꯅꯤꯄꯨꯔꯗ ꯑꯉꯝ ꯃꯊꯧꯅ ꯑꯗꯨꯝ ꯁꯥꯁꯣꯟ ꯇꯧꯔꯒ ꯂꯥꯛꯄ ꯄꯩꯁा पाइबना शासन तौबा अदगी पैसा पाइबना ngamba अदगी अंगम मथौना ngamba सिदि मयामने हेना दुम खंगबिरबा ngaतने अदुबु आई याम सांगनादि ngangjरोगे अदुबु नाउ मालेम गिदमकता इ तसेंगना आई याम हरावजोय अदो मालेमना सुमाइना ngasi मागी पंथुवम ताना यौरपजे अखो याम हरावमंदना अखो माबु उनगेना लाक्सबनी सोखिबा लानकिबा यावजु आइना ngangbदा यिनबिबा अखो इरेचा पुनमकना ngapigani khali कोरमजरी इरेचा थागतरी तमो अना सम इरेचा मयामनि मफमदा अना खितंग सेंदोकनिबा हाइगद्रा तौ रिक्वेस्ट हाइबा तारे मरुना ngasi se hoi chume ngasai ayu anganbada security ki convoy team amana aise kangpokpi crossing tawraba matung semai police ta thungkhre haiba gi pawdo chumani adubu adugi makha tarakpa sarukta ai do yumda changre haiba paw amasu muk yam kana sandore ado ai hujik maki oina de ai yumda changbagi paw leite hoji hoji ai gi journey se mapung phana loisandaba yadaba matang amakhak leibanina ai hoji semai da leijari ai hayeng se ayuk pung 10 dagi haiba tare ayuk pung 10 dagi horaga semai thadoba matung kangla da आईगी जर्नी से मपुंग फाना लोइसन्नबगीदमक्ता प्लान तौजरी अदुमैनमा ngarang si ai se kangpokpi phawraktanaba atopa community gi site gi press statement na singbasing thoklaaga
ꯑꯩꯒꯤ ꯃꯊꯛꯇ open threat ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯐꯣꯡꯅ ꯁꯤꯡꯅꯔꯛꯄꯒꯤ ꯄꯣꯠ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯃꯣꯏꯒꯤ ꯄꯣꯠꯇꯣ ꯀꯤꯔꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇꯁꯦꯡꯅ ꯃꯣꯏꯅ ꯃꯩ ꯇꯦꯛꯇꯅ ꯑꯍꯤꯡꯗ ꯑꯩ ꯁꯪꯗꯅ ꯂꯩꯕꯒꯤ ꯄꯣꯠꯇꯣ ꯑꯩ ꯑꯗꯨ ꯂꯥꯜꯂꯒ ꯂꯥꯛꯑꯝꯃꯣꯏ ꯑꯗꯨꯕꯨ ꯑꯩ ꯕꯥꯏ ꯃꯤꯟꯁ ꯑꯃ ꯇꯧꯔꯒ ꯑꯩꯅ ꯉꯔꯥꯡ ꯃꯣꯏꯅ ꯊꯠꯂꯤꯕ ꯃꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯔꯒ ꯂꯥꯛꯂꯤꯕꯗꯣ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯣ ꯏꯂꯤꯒꯦꯜ ꯑꯣꯏ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯃꯤꯌꯥꯝꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯊꯕꯛꯇꯨꯅꯤ ꯉꯁꯤ ꯑꯩꯅ ꯎꯠꯆꯔꯝꯃꯤꯕꯗꯨ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯍꯥꯛꯀꯤ ꯉꯔꯥꯡ ꯑꯩꯍꯥꯛꯀꯤ ꯖꯔꯅꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯊꯣꯛꯂꯛꯏꯕ ꯄ꯭ꯔꯦꯁ ꯁ꯭ꯇꯦꯠꯃꯦꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯍꯥꯟꯁꯤ ꯃꯣꯏꯔꯥꯡꯒꯤ ꯇꯣꯔꯕꯨꯡꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯣꯔꯕꯨꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯄꯣꯠ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯇ ꯀꯣꯇꯨꯅ ꯄ꯭ꯔꯦꯁ ꯁ꯭ꯇꯦꯠꯃꯦꯟ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒꯤ ꯁ꯭ꯇꯦꯠꯃꯦꯟꯗꯨꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯁꯤꯡꯗ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯇꯨꯞꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯒꯤ ꯖꯦꯟꯗꯔ ꯐꯥꯎꯕ ꯄꯜꯂꯒ ꯉꯥꯡꯉꯛꯄꯒꯤ ꯄꯣꯠ ꯂꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯆꯞ ꯆꯥꯅ ꯖꯦꯟꯗꯔ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯄꯣꯔꯠ ꯒ꯭ꯔꯨꯞ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯂꯧꯖꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯒꯤꯁꯨ ꯑꯩ ꯆꯞ ꯆꯥꯅ ꯑꯩ ꯗꯤꯐꯦꯟꯁ ꯇꯧꯅꯅꯕ ꯑꯩ ꯇꯧꯒꯅꯤ ꯍꯣꯠꯅꯒꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯁꯤꯅ ꯖꯦꯟꯗꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯗ ꯂꯩꯈ꯭ꯔꯒ ꯃꯅꯤꯄꯨꯔꯗ ꯄꯤꯁ ꯑꯦꯟ ꯅꯣꯔꯃꯦꯜꯁꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯃꯥꯡꯗꯒꯤꯁꯨ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ ꯂꯣꯏꯅ ꯂꯣꯏꯅꯅ ꯑꯩꯅ ꯍꯦꯟꯅ ꯄꯥꯝꯖꯕꯗꯤ ꯍꯌꯦꯡꯁꯤ ꯑꯩꯅ ꯀꯪꯂꯥ ꯌꯧꯔꯛꯄꯒꯤ ꯄꯣꯠꯁꯤꯗ ꯇꯝꯄꯥꯛꯀꯤ ꯑꯅꯛꯄꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯣꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯩꯍꯥꯛꯀꯤ ꯑꯍꯥꯟꯕ ꯐꯦꯁꯀꯤ ꯑꯩꯍꯥꯛꯀꯤ ꯁꯥꯏꯀ꯭ꯂꯤꯡ ꯐꯣꯔ ꯃꯅꯤꯄꯨꯔ ꯄꯤꯁꯀꯤ ꯖꯔꯅꯤ ꯑꯁꯤ ꯂꯣꯏꯁꯤꯟꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯖꯔꯅꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯛꯇ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯇꯣꯞꯄ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯀꯌꯥꯒꯤ ꯃꯇꯦꯡꯁꯤꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯩꯅ ꯂꯥꯛꯆꯔꯤꯕ ꯖꯔꯅꯤ ꯑꯁꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯆꯕ ꯖꯔꯅꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯄꯨꯝꯅꯃꯛꯅ ꯃꯈꯥ ꯇꯥꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯦ ꯍꯥꯏꯔꯀꯥꯟꯗ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯀꯔꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯃꯤꯌꯥꯝꯗꯒꯤ ꯃꯈꯥ ꯇꯥꯕ ꯁꯖꯦꯁꯟꯁꯤꯡ ꯄꯥꯝꯖꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛꯀꯤ ꯍꯌꯦꯡꯒꯤ ꯑꯩꯒꯤ ꯁꯥꯏꯀ꯭ꯂꯤꯡ ꯐꯣꯔ ꯃꯅꯤꯄꯨꯔ ꯄꯤꯁ ꯍꯥꯏꯕ ꯖꯔꯅꯤꯁꯤꯒꯤ ꯑꯩꯍꯥꯛꯀꯤ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯁꯤꯗ ꯑꯣꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯌꯨꯠ ꯄꯨꯝꯅꯃꯛꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ